Leo Mairabadi yingai wadi ngangdi Tanjaduda laizaso magi scooty du khamnaga prapap changai cafe dugi saruk oiriba mapan thangba table duda Mairabana phamnaga leiramaduda khangpre khangi Mairabasu Leoda haifet yinglamlaga bab oida laithorakpani laiza leplambaduda chap lepi Mityingdo laizadagi hongde noksu nokte sausu saude adubu yamunna tumini yinglaga laikre Mataududa laiza hinadana mamaidu nakalamada laithoklaga murmum soli Masi thangza laise sit amuleram Aibu yumda halaga anga khara khomjilaga phola pisa thoobana phadoira Hada khoimo lamdanba khwangjing banangbo ngauthiba mangauk thiman khreda kon hakse sakhap toiba natauda pakhatjabani leirang oibi ayakna Minglen leitaba leirang ifamda nganglibadi karina paubo tamlibano hada khoimo lamdanba Laizana mityeng theikhrabaso yengli madi mamit kupta kari wakhalbu khaliba magi mataududa karino khaladuna Leo mityeng dugi matung inarei Laizana pisum suklak leibado obada mamit mana khangsing singi Ani dugi mityengi lan mamangda kuina lepamdre nupido Mathau lakpo ibana manungda prapachang sinkhre Wari duga matang yam chana khibanuda Leo di tingak yinglamlaga Mairabada mo onsilai Adubu nupadudi changkiba laizagi mifam honglamde Laizabu yengna coffee cup tu su thangatlaga ayabu coffee singdo amukta pulap thakchilni Leo da amu fat yenglaglaga hairi coffee do thakchilo Asuk yam sari sida Ya nungsi da bonfire toro haira Wahido Mairabada changde Madugi mahot Mamittunadi laptakna lairiba counter famliba nupaduda yengli ingit amaga loinana counter famliba nupaduso uranuna manakta lairiba laizbu koksili Laiza table number 2 si order tongning mamali nang amukta sol Coffee day thaba apron nungak samda kisi kisalaga leiramani Manager dogi wahaiduda haifit yeng thoklui Mairabana yengduna leirambado ubada bit khangtekte Karigino khangdana Mairababa ubada bit yam leitaba ama masada he phawi Mana tumi laikhibaduda manager so amuk haire Amukta hanglu so ne nangbo somda dum yeng leire Upai leitre mamaidu leisilaknaga taplamna khomai Hoi sir Wahidu mahairamlaga tande mandi thorakli Laiza thorakpa ubada Mairaba chimbaldo chinglapnoi famlibado machi haifet linglaga nupiduso tapli changaktuna makhoigi manakta lepladuna haire Kari order tausinge Leo Mairabada yengi Mairabadi wangangdi magi thokpa tawraga lei Obliba amuba tupiduso phatlauthoi Mapo kairaba samlangdo makut ku choisingduna nankhatuna mu semjilli Thausadaba mataududa laizade hingkare Nungsiye tawmada nakalamada hekta onthari haiduni Adubo mana maphamduda saurubada magi fazafam leitre khalladuna Yamwana nokpa minok amaga loinana hairei Sir order tawbigadra kai haibigadawano Handamukti nupado laizada fat yenglei yengna makhuta pairiba tupido table mathaktuda khonjal haife thokna langsilaga haire Sugar cube Thank you man ahum hapaga apology coffee impio Wahaiduda nupidu ngawkre Karino haibagum Mairabada tingak yenglei Leo di gyan takre Mairabagi matausi karino khangli Adubu manok linglaktuna mamaidu nakalda tamna leithoklaga nokningbadu khangkre Laizana mabu tingak yenglaga leibaduda Mairabaso laizabu munna yenglei yengna makhut masani du punsiluna koning du table da sauraga Laizabu yenglaga tamna haire Do I have to repeat my order Laiza manglambado satoi ma ingaw ngawri Laptakni yenghoriba manager duna wakhalana khankidra haibagi sopa khali Angawbaduga kuino onsinaduna leirarei khalamale Mai hot leiduna prapap chatkre Mana taping sanglakpaduda manager do karino khanduna kauri Kari order no Laiza Laiza kumbam khangni angawbuduna tawrakniba order do manager da karini haiduna
ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯇꯥ ꯃꯆꯤꯟꯗ ꯊꯣꯛꯄꯝ ꯍꯥꯏꯔꯤ ꯑꯥꯏꯁ ꯑꯃꯦꯔꯤꯀꯥꯅꯣ ꯄꯤꯌꯨ ꯍꯥꯏꯕ ꯃꯦꯅꯦꯖꯔ ꯇꯞꯅ ꯑꯗꯨꯗꯤ ꯄꯤꯔꯣꯗꯅ ꯀꯔꯤꯅꯣ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯅ ꯃꯥꯏꯊꯣꯡꯗꯨ ꯅꯣꯔꯃꯦꯜꯗ ꯂꯩꯍꯟꯗꯨꯅ ꯇꯞꯂꯝꯅ ꯈꯨꯝꯃꯤ ꯍꯣꯏ ꯁꯥꯔ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯀꯣꯐꯤ ꯃꯆꯤꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯑꯥꯏꯁ ꯑꯃꯦꯔꯤꯀꯥꯅꯣ ꯑꯃ ꯌꯥꯝ ꯊꯨꯅ ꯌꯥꯏ ꯄ꯭ꯔꯞ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯒ ꯁꯨꯒꯔ ꯑꯥꯏꯁ ꯀ꯭ꯌꯨꯕꯇꯣ 3 ꯍꯥꯞꯆꯤꯜꯂꯤ ꯂꯩꯔꯝꯕ ꯇ꯭ꯔꯦ ꯑꯃ ꯑꯃꯨꯛ ꯇꯥ ꯄꯥꯏꯗꯨꯅ ꯂꯦꯛ ꯌꯥꯎꯕ ꯀꯣꯐꯤ ꯀꯞꯇꯣ ꯁꯠ ꯊꯥꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯂꯩꯊꯣꯛꯄ ꯌꯥꯗꯕ ꯃꯊꯧ ꯑꯣꯏꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯑꯃꯨꯛ ꯆꯪꯉꯛꯂꯒ ꯀꯞꯇꯨ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯁꯠ ꯊꯝꯃꯤ ꯀꯣꯐꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯩꯔꯥꯕꯁꯨ ꯀꯣꯐꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯔꯦꯛ ꯐꯝꯂꯝꯕꯗꯣ ꯃꯃꯥꯡ ꯑꯣꯏꯔꯞ ꯆꯠꯈꯠꯂꯒ ꯀꯣꯐꯤꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯅꯒꯤ ꯑꯄꯣꯂꯣꯖꯤ ꯀꯣꯐꯤꯁꯦ ꯑꯥꯏꯁ ꯑꯃꯦꯔꯤꯀꯥꯅꯣ ꯑꯣꯜꯂꯝꯃꯤꯅꯣ ꯋꯥꯗꯨ ꯉꯥꯡꯅ ꯋꯥꯍꯪ ꯃꯤꯠꯌꯦꯡ ꯑꯃ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯨ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯦ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯗꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯒꯤꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯃꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯍꯟꯈ꯭ꯔꯦ ꯂꯤꯑꯣꯗꯤ ꯋꯥ ꯉꯥꯡꯗꯦ ꯃꯈꯨꯠꯅ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯔꯧ ꯆꯥꯎꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯃꯤꯠꯌꯦꯡꯗꯨ ꯍꯦꯛ ꯊꯩꯗꯣꯛꯇꯦ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯇꯞꯂꯝꯅ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤꯗꯣ ꯊꯦꯡꯛꯌꯨ ꯑꯗꯨꯒ ꯁꯣꯔꯤ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯃꯥꯕꯨ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯇꯔꯥꯎꯕ ꯃꯃꯤꯠꯇꯨꯅ ꯃꯩꯔꯥꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯃꯍꯨ ꯄꯨꯕ ꯃꯤꯠꯌꯦꯡꯅꯤ ꯃꯤꯠꯆꯥꯟꯅꯕ ꯈꯛꯇ ꯊꯃꯣꯏ ꯊꯣꯡꯒꯥꯜ ꯍꯨꯠꯇꯨꯅ ꯐꯥꯎꯖꯤꯜꯂꯛꯄ ꯃꯤꯠꯌꯦꯡꯅꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯗꯣ ꯃꯤꯠꯌꯦꯡꯗꯨ ꯀꯛꯅꯕ ꯈꯨꯠꯂꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯀꯣꯛ ꯉꯥꯎꯔꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯌꯥꯝ ꯊꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨ ꯁꯥꯎꯔꯕꯣꯏ ꯅꯤꯡꯉꯤ ꯁꯥꯎꯔꯕꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯆꯥ ꯑꯃ ꯀꯟꯕꯤꯈꯤꯕ ꯃꯤꯁꯛꯅꯤ ꯈꯜꯂꯗꯨꯅ ꯎꯪꯂꯒ ꯂꯩꯔꯝꯕꯗꯒꯤ ꯇꯞꯂꯞꯅ ꯍꯥꯏꯔꯤ ꯑꯄꯣꯂꯣꯖꯤ ꯋꯤꯠ ꯒꯤꯐ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯑꯥꯏꯁ ꯑꯃꯦꯔꯤꯀꯥꯅꯣꯁꯦ ꯑꯩꯒꯤ ꯇ꯭ꯔꯦꯠ ꯑꯣꯏꯖꯔꯒꯦ ꯃꯃꯜ ꯌꯥꯝꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯍꯧꯗꯕꯗꯨꯗ ꯃꯩꯔꯥꯕ ꯃꯃꯥꯏꯗꯣ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯣꯐꯤ ꯇ꯭ꯔꯦꯗꯨ ꯄꯥꯏꯔꯒ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯤꯑꯣꯗꯣ ꯅꯣꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯣ ꯃꯩꯔꯥꯕꯗ ꯐꯠ ꯄꯤꯁꯤꯜꯂꯛꯏ ꯂꯥꯟ ꯍꯧꯔꯦ ꯃꯥꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯚ꯭ꯌꯨꯗꯨꯅꯤ ꯂꯥꯟꯒꯤ ꯑꯍꯥꯟꯕ ꯈꯨꯠꯂꯥꯏꯅꯤ ꯃꯗꯨ ꯍꯥꯟꯅ ꯆꯠꯇ꯭ꯔꯥ ꯇꯧꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯕꯗ ꯐꯣꯟꯗ ꯂꯥꯏꯕ 3 ꯀꯠꯂꯨꯀꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯋꯥꯗꯨꯗ ꯃꯩꯔꯥꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯂꯥꯏꯖꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯅ ꯌꯦꯡꯊꯣꯛꯄꯒꯤ ꯐꯤꯕꯝꯗꯨꯅꯤ ꯂꯥꯏꯖꯗꯤ ꯎꯗꯦ ꯃꯥꯅ ꯌꯦꯡꯍꯧꯕꯗꯅꯤ ꯂꯤꯑꯣꯅ ꯃꯌꯥ ꯍꯤꯒꯠꯂꯤꯗꯣ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯐꯣꯟꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯇꯦꯕꯜꯗꯨꯗ ꯊꯝꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤ ꯍꯔꯥꯎꯔꯤꯒꯦꯅ ꯁꯤꯕꯨ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦꯕ ꯍꯔꯥꯎꯕ ꯍꯔꯥꯎꯗꯕ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯀꯥꯟꯗꯦ ꯑꯗꯨꯏ ꯐꯣꯇꯣꯗꯣ ꯍꯣꯔꯦꯟ ꯊꯥꯒꯠꯂꯨ ꯀꯦꯞꯁꯟꯒꯗꯣ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯋꯥꯈꯜꯗꯣ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁ ꯌꯧꯕ ꯃꯑꯣꯡꯗ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯁꯨꯏ ꯂꯤꯑꯣꯗꯤ ꯅꯣꯛꯃꯤ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯂꯤ ꯐ꯭ꯂꯠ ꯌꯥꯝ ꯍꯩꯔꯝꯃꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯅꯪꯂꯣ ꯍꯥꯏꯁꯦ ꯂꯤꯑꯣ ꯅꯣꯛꯏ ꯃꯁꯥꯅ ꯇꯧꯕ ꯊꯕꯛ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯕ ꯅꯨꯄꯥꯗꯨ ꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯂꯦ ꯂꯥꯏꯖꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯅꯨꯄꯤ ꯑꯃꯠꯇꯗ ꯇꯧꯗ꯭ꯔꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯃꯁꯤꯃꯛꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯕꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯈꯠꯂꯒ ꯀꯣꯏꯁꯟꯗꯣ ꯇꯧꯔꯔꯣꯏꯒꯦ ꯈꯜꯂꯗꯨꯅ ꯋꯥꯔꯤꯗꯣ ꯑꯃꯗ ꯑꯣꯜꯂꯛꯏ ꯀꯥꯟꯅꯗꯦ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯛꯁꯤ ꯂꯤꯟꯗꯥꯗꯣ ꯅꯪꯉꯣꯟꯗ ꯄꯨꯔꯞ ꯀꯦꯜꯍꯟꯁꯤꯁꯦ ꯉꯁꯥꯏ ꯃꯈꯩ ꯂꯤꯟꯗꯥ ꯀꯥꯎꯔꯨꯔꯕꯅꯤ ꯁꯣꯔ ꯍꯣꯟꯕ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯝꯕ ꯃꯥꯕꯨ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯀꯥꯎꯔꯨꯔꯦ ꯂꯤꯑꯣꯅ ꯄꯜꯂꯛꯄꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯍꯥ ꯍꯥꯏꯔꯛꯏ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗ꯭ꯔꯤ ꯉꯔꯥꯡ ꯌꯥꯝ ꯁꯥꯎꯈꯤꯕꯅꯤ ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯂꯥꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯤꯑꯣꯅ ꯇꯥꯞ ꯃꯨꯜꯂꯒ ꯍꯥꯏꯔꯛꯏ ꯐꯣꯟꯒ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯈꯔ ꯆꯥꯛꯍꯟꯁꯤ ꯅꯪꯉꯣꯟꯗ ꯇꯥꯟꯅꯍꯟꯁꯤ ꯅꯨꯡꯁꯤꯍꯟꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯏ ꯐꯤꯕꯝꯗꯨꯅꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯔꯛꯑꯔꯣꯏ
Mairamba tumina laikre. Lindagi matangsida oire, mana khwaidagi kok thoktaba matangsi. Kuirabani Leona wahisi hairakpa. Atopa nupi ama koiraga Lindana mabu nushirakani haiba wahido. Mana sitatatpa makhai yadana lairakpani. Adu handaki matangsimadi ma wakhal haifet khantarai. Wakhal amada ngayak tumina lairamlaga taplam naire. Tasingnadi ma haiba nushirakani ko. Nushirakani hairamuktada sum hanjan hangadi. Chahira duda number 9 gi sandal sina mathau torkani. Wahiduda Mairamba saurakti nokmi Leoda yenglaga. Aigi loyalty se nang ngamdana hek uchai dore. Ado manabu nushirakani hairadi yengba tabani. Aduga ai phone tawdaba message thadabadi ngamoi. Mana pau forandi ai maga dum pau honagi. Leo Mairabada pairap yengi. Yengna wakhal kya su khalni. Lindana pak hekta pau khorakadabasu nate. Linda sawo phatri khangmana Mairabana so pau hekta phawba ngamkiroi haibam khangi. Maraksida oiba yaba wari kaya puthoktuna mikup kharaduna wakhaldo aduki matik mathau silankre. Thadaba yaba wakhal khara thadaramlaga taplam nairi. Fare matang matamda loina purakadau ngaktani. Kokta sru nairamba lilabo amamdo maming phau karakpagi matam ama lakpaso kana kangmano. Aroibagi sru naisinkiwa wahai matikto gyan tadraduna Mairaba Leoda suklap yingi. Mataudu khangnaduna Leo snok lagairi. Kaisu nate se ado nupidi aina purakpa amhekta yare ko. Mairaba sordo muktang tapna hondolaga Leoda mamito fating lei. Leo se pisomdo haipet suklaga yarabra haibagum ingitawrei. Nupa ma wangangdi mamita mungkupai. Yare haibagi moongda. Matam kuhina tawrakpa Leo gi ningaido amuktang ni moong yenglage khalamali. Tarai yathorakle. Magi de tarai banate. Parkya achoba madagiso hena luraba thabakni. Mairaba na yarakpasida Leo di sorarian pho kairak thakre. Nungaiba wakhal amagi asada untaraba coffee-do lakhatuna thakpa hokre. Mairaba so laisna piramba ice americano do lauraga sip ama chingi. Makutta pairamba kapto haifet thangdoklaga amuksu yengli. Kari wakhalbu khalliba. Ngayak sum yenglamlaga amuk thangsinuna loina thaksinkhre. Leo jo magi matawduda coffee thakna chimbal wakhal nokmi khalli. Thau dangna thaido as americano nate. Nungsi amitrane tombung. Thamoi da leriba Lindagi mahuda. Nungsi amitrana lan soknarakpada nangna nakoktana khot hapnaga ceasefire lauraga chen mado. Mitsina penamte yengi. Mathol ahum naiba bridge ama sagani haibagi minister singna thabak laknabagi tanjani. Yaskol so matha haifet sana magi office da family. Tanjaduda secretary Brizito yaskol gi manak tamna changai. Sir, amta changjarke. Yaskol tawrama mathau lepnaga Brizita yingluna kaushini. Chango. Nanga wari khara tanasi. Brizit changlaktuna leplari. Mangda thariba chair duda phammo haiduna Yaskol na ingit tawri. Masu tapna phamdaraklaga Yaskol na kari hairakpa ngaiduna lay. Yaskol mangda layramba file do tapna khumjinkhraga wari hori. Bris ama sabagi lakliba thabakse. Tarai na minister amada hekta langthokluba yaroidori. Birsit tapna. Achumani sir. Ama khaktana paiba sungamloi irang yam thokanibo. Pumnamakse sarkar na silasan. Ai sarkar sigi makhada laibadi nate. Mayam meeting fazade haiduna tumin laibani. Education minister lo mi tharaga hafit unalo. Natraga nang satke harabusu salo. Watpa pesa singdo matam charing isida thuna pithoknaba khangan ko. Funny sir, ai chatlaga unazaroge. Yaskol do matha sara makhatare. Kari sakano khangdre. Ningthiamja construction dagi paisa pudaba minister laisalaktre. Masida su thabak ho haidana order tawribani. Ontho pungakta thengnei haibaduni. Sarkar ga sanga tawrubasidine arembada matha sana boirabani. Birje so gyan tai
ꯌꯥꯁꯀꯨꯜꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟꯅꯤ ꯅꯤꯡꯊꯦꯝꯆꯥ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯁꯤꯒꯤ ꯃꯤꯡꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯂꯤꯕ ꯃꯤꯠ ꯌꯥꯝꯃꯤ ꯃꯤꯁꯝ ꯄ꯭ꯔꯖꯥ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯗ ꯅꯠꯇꯅ ꯁꯔꯀꯥꯔꯅ ꯐꯥꯎ ꯃꯤꯇꯥꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃꯅꯤ ꯑꯁꯨꯝꯅ ꯀꯥ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯛꯄꯗ ꯕ꯭ꯔꯤꯖꯤꯠꯀ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯠꯈ꯭ꯔꯦ ꯊꯣꯡꯗ ꯆꯪꯉꯛꯂꯤꯕ ꯃꯤꯁꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯊꯠꯈ꯭ꯔꯦ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯗꯨꯅ ꯎꯅꯧ ꯍꯥꯏꯕꯗꯣ ꯊꯧꯁꯥꯗ ꯅꯝꯗꯅ ꯆꯪꯉꯛꯄꯅꯤ ꯃꯤꯒꯤ ꯆꯥꯎꯈ꯭ꯔꯕ ꯑꯣꯐꯤꯁꯇꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯀꯨꯟꯖꯣꯗꯣ ꯄ꯭ꯔꯄꯞ ꯆꯪꯉꯛꯏ ꯊꯣꯡꯗꯒꯤ ꯌꯥꯝ ꯊꯧꯁꯥꯗ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯕ꯭ꯔꯤꯖꯤꯠꯇꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯨꯟꯖꯣꯕꯨ ꯈꯥꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯪꯒꯤꯠ ꯈꯪꯗꯨꯅ ꯌꯥꯁꯀꯨꯜꯅ ꯉꯥꯏꯈꯣ ꯍꯥꯏꯕꯒꯨꯝ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯏ ꯀꯨꯟꯖꯣ ꯅꯣꯛꯂꯗꯨꯅ ꯌꯥꯁꯀꯨꯜꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ ꯍꯥꯟꯅꯗꯒꯤ ꯇꯣꯔꯣꯠ ꯈꯨꯗꯥꯅꯕꯒꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯪꯉꯛꯇꯨꯅ ꯌꯥꯁꯀꯨꯜꯒꯤ ꯃꯥꯌꯣꯛꯇ ꯊꯥꯔꯤꯕ ꯃꯁꯥ ꯅꯥꯟꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯁꯠꯐꯝ ꯊꯩ ꯁꯅꯥꯈ꯭ꯌꯥ ꯍꯦꯛꯇ ꯆꯪꯖꯔꯛꯑꯕꯅꯤ ꯌꯥꯁꯀꯨꯜ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯇꯦ ꯅꯣꯐꯦ ꯇꯧꯔꯗꯨꯅ ꯈꯨꯝꯃꯤ ꯍꯥꯟꯅ ꯄꯥꯎ ꯄꯤꯕꯤꯔꯛꯂꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕ ꯀꯔꯤꯅꯣ ꯁꯤꯟ ꯂꯥꯡꯅꯕ ꯀꯨꯟꯖꯣꯗꯨ ꯅꯣꯛꯆꯩ ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯦ ꯁꯅꯥꯈ꯭ꯌꯥ ꯌꯥꯁꯀꯨꯜ ꯈꯨꯝꯗꯦ ꯅꯣꯛꯃꯤ ꯕ꯭ꯔꯤꯖꯤꯠꯇ ꯌꯦꯡꯂꯒ ꯑꯉꯥꯡꯁꯤꯡꯗꯅꯦ ꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯅꯕ ꯍꯥꯏꯈꯣ ꯑꯗꯨꯒ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯧꯔꯣ ꯋꯥꯍꯩꯗꯨꯗ ꯕ꯭ꯔꯤꯖꯤꯠꯁꯨ ꯌꯥꯁꯀꯨꯜꯕꯨ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯌꯥꯁꯀꯨꯜꯁꯨ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯀꯨꯞꯂꯛꯏ ꯃꯤꯠꯆꯤ ꯑꯃꯗ ꯒ꯭ꯌꯥꯟ ꯇꯥꯅꯈ꯭ꯔꯦ ꯕ꯭ꯔꯤꯖꯤꯠ ꯌꯥꯁꯀꯨꯜꯗ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯀꯨꯟꯖꯣꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯌꯥꯁꯀꯨꯜꯁꯨ ꯀꯨꯟꯖꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯀꯔꯤ ꯇꯥꯟꯅꯅꯤꯡꯕ ꯂꯩꯕꯒꯤꯅꯣ ꯑꯗꯨꯝꯅꯒ ꯕꯦꯕꯥꯔ ꯇꯞꯂꯛꯄꯗꯣ ꯀꯨꯟꯖꯣꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ ꯃꯩꯔꯥꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯨꯛꯂꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯣ ꯑꯄꯪꯕ ꯑꯉꯥꯎꯕ ꯃꯇꯧꯗꯣ ꯍꯨꯠꯇꯨꯅ ꯁꯤꯡꯂꯕ ꯌꯥꯁꯀꯨꯜꯅ ꯍꯩꯅ ꯂꯣꯏꯅꯕꯅꯤ ꯃꯔꯩ ꯀꯟꯕ ꯃꯆꯥꯒꯤ ꯃꯃꯥ ꯌꯦꯡꯗꯨꯅ ꯑꯗꯨꯕꯨ ꯑꯄꯪꯕ ꯑꯣꯏꯕꯅ ꯈꯪꯗꯦ ꯌꯥꯁꯀꯨꯜꯒꯤ ꯕꯦꯕꯥꯔꯗꯨꯗ ꯅꯋꯥꯡꯂꯗꯨꯅ ꯈꯨꯝꯂꯛꯏ ꯍꯟꯗꯛ ꯕ꯭ꯔꯤꯖ ꯁꯥꯕꯒꯤ ꯊꯤꯀꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯒꯤꯁꯨ ꯁꯦꯌꯔ ꯈꯔ ꯈꯥꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯁꯅꯥꯈ꯭ꯌꯥ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯌꯥꯁꯀꯨꯜ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯇꯥꯟꯅꯔꯤꯕ ꯊꯕꯛꯅꯤ ꯆꯪꯒꯗꯧꯔꯤꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯣ ꯌꯥꯝꯃꯟꯈꯤꯕꯅ ꯑꯃꯗꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯕꯅ ꯁꯔꯀꯥꯔꯅ ꯐꯥꯎ ꯃꯥꯒꯤ ꯑꯀꯥ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯨꯝꯕꯅ ꯇꯔꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯁꯀꯨꯜꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯂꯨꯔꯦ ꯃꯤꯀꯨꯞꯇꯒꯤ ꯑꯣꯏꯅ ꯃꯤꯅꯣꯛꯇꯨ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯌꯦꯡꯁꯤ ꯃꯗꯣ ꯑꯩꯅ ꯍꯦꯛ ꯉꯝꯕ ꯊꯕꯛꯁꯨ ꯅꯠꯇꯦꯗꯣ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯒ ꯇꯥꯟꯅꯔꯒ ꯊꯣꯛꯀꯗꯕ ꯋꯥꯅꯤ ꯊꯕꯛꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯀꯅꯥꯅ ꯄꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯂꯦꯞꯄꯕ ꯇꯨꯡꯗ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ ꯋꯥꯍꯩꯗꯨꯗ ꯀꯨꯟꯖꯣ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯂꯛꯏ ꯊꯤꯀꯥꯗꯥꯔ ꯏꯟꯖꯤꯅꯤꯌꯔ ꯃꯤꯅꯤꯁꯇꯔ CM ꯐꯥꯎꯕ ꯌꯥꯁꯀꯨꯜꯅ ꯍꯥꯏꯔꯕꯗꯤ ꯌꯦꯁ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯥ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯒꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯦ ꯃꯥꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯕꯅ ꯋꯥꯔꯤꯗꯨ ꯇꯣꯛꯂꯒ ꯑꯃꯔꯣꯝꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯏ ꯃꯇꯝꯁꯤ ꯂꯨꯔꯦ ꯍꯥꯏꯗꯨꯅꯤ ꯁꯅꯥꯈ꯭ꯌꯥ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯥꯡꯈꯠꯂꯛꯄꯅꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯔ ꯁꯨꯅꯕ ꯍꯣꯠꯅꯕꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯌꯨ ꯍꯥꯏꯕꯅꯤ ꯌꯥꯁꯀꯨꯜ ꯇꯞꯅ ꯃꯗꯨꯁꯨ ꯍꯥꯏꯃꯜꯂꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯕꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯅꯨꯄꯤꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯥꯛꯀꯗꯕ ꯃꯁꯤꯒꯤ ꯈꯜꯂꯒ ꯀꯣꯛꯁꯦ ꯍꯦꯛꯇ ꯁꯥꯕ ꯑꯗꯨꯛ ꯇꯔꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯌꯥꯁꯀꯨꯜꯗꯣ ꯁꯥꯎꯅꯤꯡꯂꯛꯏ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯁꯨꯛ ꯋꯥ ꯈꯪꯗꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯥꯡꯂꯤꯕꯅꯤ ꯃꯆꯥ ꯑꯉꯥꯎꯕꯗꯨꯒꯤꯗꯃꯛ ꯀꯨꯟꯖꯣꯅ ꯉꯥꯡꯂꯤꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯔꯤ ꯇꯟꯖꯥꯗꯨ ꯆꯥꯅ ꯌꯥꯁꯀꯨꯜꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯂꯥꯏꯕꯛ ꯐꯔꯦ ꯈꯜꯂꯗꯨꯅ ꯌꯥꯁꯀꯨꯜ ꯐꯣꯟꯗꯨ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯂꯒ ꯀꯨꯟꯖꯣꯗ ꯍꯥꯏꯔꯛꯏ ꯐꯝꯃꯨ ꯀꯣꯐꯤꯒ ꯊꯛꯈꯤꯁꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯃꯨꯛ ꯇꯣꯛꯎꯔꯨꯒꯦ ꯐꯅꯤ ꯁꯅꯥꯈ꯭ꯌꯥ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤ ꯇꯁꯦꯡꯅ ꯋꯥ ꯈꯪꯗꯦ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯌꯥꯁꯀꯨꯜꯅ ꯑꯣꯏꯅ ꯐꯣꯟꯗꯣ ꯑꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯌꯥꯁꯀꯨꯜ ꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯨꯟꯖꯣ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ ꯔꯨꯝꯗꯨꯗ ꯊꯦꯠꯂꯤꯕ ꯃꯃꯜ ꯇꯥꯡꯂꯕ ꯄꯦꯟꯇꯤꯡꯁꯤꯡ ꯊꯝꯂꯤꯕ ꯃꯈꯜꯒꯤ ꯐ꯭ꯂꯥꯋꯔ ꯕꯦꯁ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯨꯟꯖꯣ ꯃꯃꯤꯠ ꯊꯛꯂꯦ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃꯅ ꯊꯃꯣꯏꯗ ꯇꯠꯇꯅ ꯃꯥꯕꯨ ꯂꯛꯅꯔꯛꯏ ꯇꯞꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ
ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯒꯨꯟ ꯂꯩꯕ ꯇꯥꯡꯕꯜꯗꯨꯗ ꯍꯦꯛ ꯃꯤꯇꯥꯔꯨꯏ꯫ ꯃꯗꯨ ꯎꯕꯗꯅ ꯍꯦꯟꯈ꯭ꯔꯦ ꯀꯨꯟꯖꯣꯒꯤ ꯋꯥꯈꯜ ꯂꯥꯡꯇꯛꯅꯕ꯫ ꯇꯥꯡꯕꯜ ꯑꯁꯤꯗ ꯐꯝꯂꯒꯅꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯄꯨ ꯄꯥꯅꯔꯤꯕꯁꯤ꯫ ꯀꯜꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯅ ꯍꯨꯠꯇꯨꯅ ꯌꯦꯡꯕꯗ ꯎꯔꯛꯏ ꯅꯥꯀꯟꯗ ꯃꯁꯥ ꯅꯥꯟꯅ ꯈꯤꯜꯂꯤꯕ ꯅꯦꯝꯄ꯭ꯂꯦꯠ ꯑꯗꯣ꯫ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯑꯃꯨꯕ ꯃꯌꯦꯛꯅ ꯃꯁꯥ ꯅꯥꯟꯅ ꯊꯥꯔꯤ꯫ ꯃꯩꯔꯥꯕ ꯅꯤꯡꯊꯦꯝꯆꯥ, ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯐ RK ꯀꯟꯁꯇ꯭ꯔꯛꯁꯟ꯫ ꯃꯤꯡꯂꯦꯟꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ꯫ ꯃꯥ ꯉꯥꯎꯈ꯭ꯔꯦ, ꯒ꯭ꯌꯥꯟ ꯃꯥꯡꯂꯦ꯫ ꯄꯨꯝꯅꯃꯛ ꯃꯩꯔꯥꯕꯒꯤꯅꯤ ꯍꯥꯏꯗꯨꯅ, ꯌꯥꯅꯁꯤ ꯏꯟꯅꯗ꯭ꯔꯕꯁꯨ ꯇꯥꯡꯃꯜꯗꯨꯒꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯃꯤꯡꯂꯦꯟ ꯎꯕꯗ ꯀꯨꯟꯖꯣ ꯇꯔꯪ ꯆꯠꯈꯤꯗꯨꯅ ꯅꯦꯝꯄ꯭ꯂꯦꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫